Asumna matamadi asum chatli punsi kayaga sagonaduna laisnagi fibamsu nongma nongmagi asum tha masing yamlaglay. Haima, kaidawriba nangdi aduda? Wahai adu mangal na hayrakpani. Laisnana kaidawragi dada? Mangal laisnagi nakta fatchang silaga laisnana firol loisilebadu mullaga fatlawi aduga laktana langthoki. Mangan khon kala Karinoba nangna thabak sam tawningize? kaisu waba thabak su natte sidi ngasai dadagi firol do aidi kaudana loisilhaudrae. Yare lepo. Aina tawganu haitaragadine thabak ko tawroido. Nasin khunganu mina nganga. Laisna noklaga yam nokningi dada nangse. Kaigi nokningi ba? Kaisu natte. Se, sida gyan tana fam. Mangal laisnabu makut ani sauduna tapna phamung machiduda famhali. Yare ba dada kaisu tawroi ba? As, nang kay thabak tawruge? Nate, nang thabak tawbiyo haibraba? Ay imada ngange. Mangal asi haiduna fukhagat ke tawbaga laisnana mangalbu ta faraga. Dada, ay kaisu tawde ba? Ay kaisu thabak tawde ba se? Gyan ta namta pothaw ba? Thawai, nangse, aigidi thawai nine. Nang nawaba, dada yengba ngamla. Farasu fatrasu, icha anine. Sohen bayaba matanate. Laisna masadu unglaga ngaihak lay. Aina haisi tabra thawai. Laisna khangpray khangna. Ha, kay haibada? Aina ngasaidagi haisi arembanine ha. Laisna wa thaidoraklaga. Dada, ay ngasidi dadada wa mahaygena. Kay wana, nang ngasi wa magahaygi haisibo. Se, mayam hayo. Dadane, nang nahayba khudingmak loina tage. Laisna mapi irachena nokfe tawraga hayrai. Dada, aykhoy anigi ichasina hayeng taibangda khungdarakpa matamda dada nang haraugadra? Mangal noklaga Haima, asibu wane. Hai, apangbe. Mapana masa nungsidaba jagatsida kanabu lairangane. Mapana masagidaba khanjaba ningjabase. Aina hana khangudrasu handaki aykhoy anigi asengba nungsibagi masak oigedoriba nungsi khudol asina mapa amana macha amagidama kadai fawba nungsi haibado masina khanghalle. Dada, aisi laibak yam phaiko. Handak mapoksida dada ka aiga thengnaba dada na aigidamak wabiba mahiyanba matik chabi nupi ama haibado aisu niko dada. Laisna kap tuna hayrakpani wahay kharasi. Kaigi kapino thawai? Dada na aigidamak wabiba mayamse uraga. Mangal laisnagi sintharakliba mapi adubu nungsina taithokpiraga makha tarai. Se, kapkanu se. Kaigi nangna kapino? Dadara nanggidamak lepliye. Punsi khongchatsida nang ai punna chatminagadoine. Mapoksida nattana mapok kayadasu thawai nangga chatminadoine dadadi. Dada, somdana ibungo nangbu nangi marup laisnado masawai sangre haine ado nangbu thabak to komladi ngaihaktang sathokpirusodana thawbana. Asengmuro ima nungayo paunine adudi. Purnima noklaga mane nane tombina tambada laisnagi mane maku wakhal taramdaba singdo loina gyan tari hai yam nungsinana harauna laiminare hai aidine haraubana nungaibana loire magi pause tabada. Thawbasu noklaga Hoi ima, ai soidana satke. Handak nongni sida. Fare ima, adudi pungsu yadre. Thokiye ima. Fare chathoro. Loidangna moi pabuwa aidi haraubana wakhalse kainom tawre isu singi masak udawbagira khangde. Lokena Nangda natene aishu nine mama. Isu singsina aingondaga pupuga kaubudo. As,
ꯃꯤꯠꯇ ꯁꯪꯁꯪꯒ ꯎꯔꯒ ꯂꯩꯔꯦ ꯈꯪꯗꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯁꯤꯅꯗꯤ ꯏꯆꯥ ꯅꯨꯄꯥꯅꯗꯤ ꯀꯔꯤ ꯑꯣꯏꯔꯝꯅꯤ ꯅꯨꯡꯉꯥꯏꯕ ꯇꯥꯕꯅꯤꯅꯦ ꯃꯃꯥ ꯅꯪ ꯑꯩꯁꯨ ꯅꯍꯥꯟꯋꯥꯏ ꯇꯧꯔꯛꯂꯤꯗꯨꯅꯤ ꯌꯥꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯋꯥꯏꯗ ꯂꯦꯞꯍꯧꯔꯣ ꯑꯩꯅ ꯑꯃ ꯍꯥꯏꯕꯗꯅꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯦꯛꯇ ꯀꯔꯟ ꯉꯥꯡꯕꯗꯣ ꯇꯧꯔꯛꯂꯅꯨ ꯍꯣ ꯉꯥꯡꯖꯔꯔꯣꯏ ꯑꯩ ꯑꯗꯣ ꯉꯁꯥꯏꯗꯒꯤ ꯏꯌꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯥꯗ꯭ꯔꯤ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯁꯦꯝꯃꯛꯄꯗꯤ ꯌꯥꯕꯅꯤꯅꯦ ꯂꯣꯏꯗꯥꯡ ꯅꯣꯛꯂꯒ ꯐꯅꯤ ꯐꯅꯤ ꯅꯅꯥꯏ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯋꯥꯐꯝ ꯑꯝꯇ ꯍꯧꯗꯣꯛꯀꯦꯗꯅ ꯍꯥꯏꯌꯨꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯋꯥꯔꯤꯁꯨ ꯋꯥꯔꯤꯅꯦꯕꯨ ꯏꯕꯦꯝꯃꯒꯤ ꯃꯇꯝꯗꯤ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯊꯥ ꯑꯃꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯊꯥꯔꯛꯑꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯃꯇꯝꯗꯨꯗꯗꯤ ꯆꯞ ꯆꯥꯅ ꯄꯨꯔꯨꯕ ꯌꯥꯕ ꯅꯠꯇꯦꯗꯣ ꯁꯤꯗꯒꯤ ꯈꯔ ꯉꯟꯈꯠꯂꯒ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯩꯍꯟꯅꯤꯡꯉꯤ ꯏꯃꯧꯁꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯃꯤꯔꯣꯜꯁꯨ ꯂꯩꯖꯗꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯃꯧꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯁꯨ ꯑꯅꯤꯅꯤ ꯍꯥꯏꯔꯤꯕꯅꯤꯅ ꯑꯗꯨꯅ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤ ꯑꯗꯣ ꯏꯃꯧ ꯅꯨꯄꯤꯅꯗꯤ ꯀꯔꯤ ꯍꯥꯏꯒꯦ ꯈꯪꯗꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯋꯥꯐꯝꯁꯦ ꯀꯨꯏꯔꯕꯅꯤ ꯏꯃꯧꯗ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯌꯨꯝꯗ ꯂꯩꯔꯒ ꯇꯧꯔꯁꯤ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯕ ꯁꯥꯏꯟꯁꯀꯤ ꯖꯨꯒꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨꯅ ꯍꯦꯛꯇ ꯃꯥ ꯍꯥꯏ ꯂꯣꯀꯦꯟ ꯅꯣꯛꯂꯒ ꯆꯨꯝꯃꯤꯅꯦ ꯏꯃꯧꯅ ꯍꯥꯏꯔꯤꯗꯣ ꯀꯩꯁꯨ ꯋꯥꯔꯨꯅꯨꯗ ꯃꯃꯥ ꯏꯃꯧ ꯅꯨꯄꯤꯁꯦ ꯑꯔꯥꯏꯕ ꯏꯃꯧ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯋꯥꯈꯜ ꯆꯦꯠꯄꯤ ꯋꯥꯈꯜ ꯂꯩꯕꯤꯅꯤꯅꯦ ꯑꯗꯨꯅ ꯏꯃꯧꯅ ꯍꯥꯏꯕꯗ ꯊꯤꯡꯗꯕꯅ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯈꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯍꯣꯏ ꯍꯌꯦꯡ ꯅꯛꯁꯤꯜꯂꯛꯑꯒ ꯅꯆꯥꯅꯨꯄꯥꯒ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯟꯅꯕꯗꯨꯅꯤ ꯈꯪꯗꯦ ꯃꯣꯏ ꯄꯥꯕꯨꯡ ꯍꯟꯗꯛꯇꯤꯅꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯁꯨꯅꯦ ꯃꯆꯤ ꯎꯝꯂꯒꯁꯨ ꯂꯩ ꯍꯦꯛ ꯍꯪꯉꯨꯔꯒꯅꯅꯦ ꯀꯩꯁꯨ ꯇꯧꯗꯦ ꯍꯦꯛꯇ ꯃꯍꯥꯏ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯃꯃꯥ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄꯒꯤ ꯁꯨꯝ ꯏꯁꯨ ꯎꯔꯝꯗꯥꯏꯒꯤ ꯑꯣꯏꯔꯝꯅꯤꯅꯦ ꯐꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯅꯦ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯆꯥꯗꯣ ꯁꯦꯝꯂꯨꯈꯤꯒꯦ few days later ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯧꯕꯣ ꯂꯣꯏꯗꯥꯡ ꯇꯍꯥ ꯃꯆꯥꯗꯨ ꯄꯥꯈꯠꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯦꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯄꯅꯤ ꯂꯩꯁꯅꯥ ꯌꯥꯝ ꯋꯥꯅ ꯏꯃꯥ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯄꯨꯛꯁꯦ ꯌꯥꯝ ꯆꯥꯛꯑꯦ ꯏꯃꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯏꯃꯥ ꯂꯩ ꯏꯃꯧ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯃꯥ ꯅꯪ ꯗꯗꯥꯗ ꯐꯣꯟ ꯇꯧꯒꯦ ꯂꯣꯏꯗꯥꯡ ꯃꯃꯧ ꯅꯨꯄꯤꯕꯨ ꯐꯃꯨꯡꯗ ꯍꯥꯏꯐꯦꯠ ꯆꯦꯞꯍꯟꯗꯨꯅ ꯍꯤꯞꯍꯜꯂꯒ ꯃꯉꯥꯜꯗ ꯀꯣꯜ ꯇꯧꯏ ꯃꯉꯥꯜ ꯃꯃꯥꯅ ꯇꯧꯔꯛꯂꯤꯕ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯔꯛꯇꯦ ꯂꯣꯏꯗꯥꯡ ꯑꯃꯨꯛ ꯃꯃꯧ ꯅꯨꯄꯤꯒꯤ ꯀꯥꯗ ꯂꯥꯛꯂꯒ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯃꯈꯨꯠꯅ ꯁꯧꯒꯠꯄꯤꯔꯒ ꯍꯥꯏꯔꯛꯏ ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ ꯅꯨꯄꯤ ꯃꯆꯥ ꯗꯣꯛꯇꯔ ꯆꯠꯁꯤ ꯇꯞꯅ ꯆꯦꯞꯈꯠꯂꯨꯁꯦ ꯂꯣꯏꯗꯥꯡ ꯃꯁꯥꯗꯨ murum ꯑꯃꯨꯛ ꯁꯣꯜꯂꯛꯏ ꯀꯩꯅꯣꯕ ꯇꯧꯔꯤꯁꯤꯕꯨ ꯃꯆꯥ ꯐꯪꯉꯦ ꯐꯣꯟ ꯄꯥꯏꯗꯦ ꯃꯄꯥ ꯐꯪꯉꯦ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯁꯤꯕꯨ ꯏꯃꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ ꯂꯣꯏꯗꯥꯡ ꯄꯥꯈꯠꯅ ꯁꯦ ꯏꯃꯥ ꯒꯥꯔꯤ ꯀꯧꯔꯨꯒꯦ ꯏꯃꯧ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯗꯧꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯒꯥꯔꯤ ꯑꯃ ꯔꯤꯖꯥꯔꯕ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯍꯣꯁꯄꯤꯇꯥꯜꯗ ꯒꯥꯔꯤ ꯃꯅꯨꯡꯅꯤ ꯂꯩꯁꯅꯥ ꯌꯥꯝ ꯋꯥꯅ ꯈꯥꯡꯖꯔꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯅꯦꯝ ꯂꯣꯏꯗꯥꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯃꯥꯏꯗꯨꯁꯨ ꯍꯨꯃꯥꯡꯅ ꯌꯥꯗ꯭ꯔꯦ ꯂꯩꯁꯅꯥ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯌꯥꯝ ꯇꯞꯅ ꯁꯣꯜꯂꯛꯏ ꯃꯥꯒꯤ ꯗꯗꯥꯕꯨ ꯗꯗꯥ ꯁꯣꯝꯗꯅ ꯃꯉꯥꯜ ꯀꯟꯐꯔꯦꯟꯁ ꯑꯃꯒꯤ ꯋꯥ ꯇꯥꯅꯔꯤ ꯍꯣꯜ ꯑꯃꯗ ꯒꯦꯁ ꯀꯌꯥꯒꯤ ꯁꯖꯦꯁꯟ ꯄꯨꯊꯣꯛꯅꯗꯨꯅ ꯍꯣꯜ ꯑꯗꯨꯗ ꯅꯩꯅꯔꯤ ꯑꯁꯨꯝꯅ ꯃꯉꯥꯜ ꯃꯥꯅ ꯀꯟꯐꯔꯦꯟꯁ ꯑꯗꯨꯗ ꯃꯥꯒꯤ ꯁ꯭ꯄꯤꯆ ꯄꯤꯔꯤꯉꯩ ꯃꯁꯥꯗ ꯁꯣꯟꯊꯥꯡꯅꯅ ꯂꯩꯁꯅꯥꯅ ꯌꯥꯝ ꯋꯥꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ ꯗꯗꯥ ꯂꯩꯁꯅꯥ ꯍꯥꯏꯔꯝꯕ ꯁ꯭ꯄꯤꯆꯇꯨ ꯆꯞ ꯂꯦꯞꯂꯒ ꯍꯥꯏꯔꯛꯄꯅꯤ ꯃꯉꯥꯜꯅ What's problem, sir? ꯃꯉꯥꯜꯅ Excuse me. It's nothing. ꯁꯣꯝꯗꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯨ ꯌꯧꯔꯗꯨꯅ ꯂꯩꯁꯅꯥ ꯑꯣꯇꯤ ꯃꯅꯨꯡꯗ ꯏꯟꯁꯤꯟꯈ꯭ꯔꯦ ꯂꯣꯏꯗꯥꯡ ꯑꯣꯇꯤ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯂꯩꯔꯤ ꯂꯣꯏꯗꯥꯡ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯛꯏ ꯑꯣꯇꯤꯒꯤ ꯊꯣꯡꯗꯨꯗ ꯌꯦꯡꯂꯒ ꯅꯨꯄꯤ ꯃꯆꯥ ꯏꯃꯥꯅ ꯇꯠꯇꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯈꯤꯕꯅꯤꯀꯣ ꯏꯆꯦ
ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯏꯆꯥꯕꯣ? ꯃꯦꯝꯆꯥ ꯃꯁꯥꯗꯨ ꯇꯍꯥ ꯇꯍꯥ ꯂꯣꯏꯗꯥꯡꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯒ ꯄꯥꯈꯠꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯣꯏꯗꯥꯡꯅ "ꯏꯅꯥꯎ, ꯍꯧꯖꯤꯛꯇ ꯆꯪꯈꯤꯗ ꯉꯥꯏꯔꯤꯌꯦ꯫ ꯑꯩꯅꯗꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯟꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯧꯅꯅꯦ ꯃꯅꯦꯝ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ"꯫ ꯃꯦꯝꯆꯥ ꯀꯞꯂꯒ "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ꯫ ꯅꯍꯥꯟꯅ ꯁꯤ ꯊꯣꯛꯀꯅꯤ ꯈꯪ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯁꯤꯗ ꯂꯩꯇ꯭ꯔꯤꯁꯤꯕꯣ? "ꯏꯅꯥꯎ, ꯍꯧꯖꯤꯛꯇꯤ ꯏꯃꯧꯒꯤ ꯌꯥꯏꯐꯅꯕ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯊꯧꯅꯤꯖꯁꯤ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩ ꯃꯄꯥꯟꯗꯒꯤ ꯍꯩ ꯔꯥ ꯈꯔ ꯂꯩꯔꯨꯒꯦ ꯂꯥꯏꯗ ꯀꯠꯅꯕ"꯫ ꯂꯣꯏꯗꯥꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯊꯣꯛꯈꯤꯒꯦ ꯇꯧꯕꯗ ꯐꯣꯟꯒꯤ ꯔꯤꯡ ꯂꯥꯛꯂꯝꯃꯤ꯫ "ꯍꯜꯂꯣ ꯏꯕꯨꯡꯉꯣ, ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯥꯏ ꯃꯈꯩ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯤꯗꯨꯕꯣ? ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯑꯦ ꯍꯧꯖꯤꯛ"꯫ ꯃꯉꯥꯜꯒꯤ ꯈꯣꯟꯖꯦꯜꯗ ꯀꯩꯅꯣ ꯍꯥꯏꯁꯦ ꯏꯃꯥ? ꯑꯁꯦꯡꯕꯔꯣ? "ꯑꯁꯦꯡꯕꯅꯤꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯌꯥꯝ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯔꯣ ꯏꯕꯨꯡꯉꯣ"꯫ ꯃꯉꯥꯜ ꯄꯥꯈꯠꯅ ꯐꯔꯦ ꯏꯃꯥ, ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯂꯒꯦ꯫ ꯃꯉꯥꯜ ꯑꯣꯐꯤꯁꯇꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯁ꯭ꯄꯤꯗꯇꯨ ꯀꯟꯅ ꯊꯧꯔꯛꯂꯤ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯃꯉꯥꯜ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯃꯉꯥꯜ ꯃꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯩꯁꯅꯥꯒꯤ ꯄꯥꯎꯗꯨꯅ ꯃꯁꯥꯗꯨ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯕꯅꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯒꯥꯔꯤꯗꯨꯕꯨ ꯍꯧꯍꯟꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯃꯉꯥꯜ ꯒꯥꯔꯤꯗꯒꯤ ꯐꯠ ꯀꯨꯝꯊꯈ꯭ꯔꯦ꯫ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯊꯕꯛ ꯆꯠꯇꯧꯔꯕ꯭ꯔꯣ?" ꯉꯥꯟꯊꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯃꯆꯥꯅꯨꯄꯥ ꯉꯥꯟꯕꯗ꯫ ꯉꯥꯟꯕꯅ ꯍꯣꯏ ꯏꯃꯥ꯫ ꯉꯥꯟꯕ ꯃꯁꯥꯗꯨ ꯊꯕꯛ ꯆꯠꯅꯕꯒꯤ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯣꯏꯔꯤꯉꯩ ꯉꯥꯟꯕꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯟꯊꯣꯏꯅ "ꯐꯣꯟ ꯂꯥꯛꯏꯁꯤ ꯏꯕꯨꯡꯉꯣ, ꯄꯥꯏꯌꯨꯗꯅ"꯫ ꯑꯁ, ꯀꯥꯟꯅꯗꯕ ꯃꯤꯒꯤ ꯑꯣꯏꯔꯝꯅꯤ ꯏꯃꯥ꯫ ꯌꯥꯔꯦ, ꯑꯩ ꯀꯣꯟꯅ ꯌꯦꯡꯂꯒꯦ꯫ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯤꯡꯂꯛꯂꯤ꯫ "ꯏꯕꯨꯡꯉꯣ, ꯂꯥꯛꯂꯤꯕ ꯀꯣꯜꯁꯦ ꯀꯅꯥꯅꯣ ꯅꯪꯕꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨꯗ꯫ ꯑꯊꯨ ꯑꯀꯥꯏ ꯑꯣꯏꯔꯝꯃꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ?" ꯑꯁ, ꯏꯃꯥ ꯑꯁꯤꯗꯤꯕ ꯐꯤ ꯁꯦꯠꯄꯁꯤꯐꯥꯎ ꯅꯤꯡꯊꯤꯅ ꯍꯦꯛ ꯁꯦꯠꯇ꯭ꯔꯦꯗꯨꯅꯤ꯫ ꯉꯥꯟꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯌꯦꯡꯗꯨꯅ ꯔꯤꯁꯤꯞ ꯇꯧꯏ꯫ ꯍꯜꯂꯣ? ꯍꯥ, ꯀꯩꯅꯣ ꯍꯥꯏꯁꯦ? ꯑꯁꯦꯡꯕꯔꯣ? ꯐꯔꯦ, ꯑꯩ ꯊꯨꯅ ꯂꯥꯛꯑꯒꯦ꯫ "ꯀꯅꯥꯅꯣ ꯏꯕꯨꯡꯉꯣ?" ꯉꯥꯟꯕ ꯇꯍꯥ ꯇꯍꯥ ꯏꯃꯥ, ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇ ꯌꯥꯗ꯭ꯔꯦ꯫ ꯂꯩꯁꯅꯥꯒꯤ ꯐꯤꯕꯝ ꯈꯔ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯩꯔꯦ꯫ ꯐꯔꯦ, ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯦ ꯏꯁꯣꯔ, ꯏꯆꯥ ꯂꯩꯁꯅꯥꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕ ꯑꯣꯏꯍꯟꯕꯤꯌꯨꯀꯣ"꯫ ꯉꯥꯟꯊꯣꯏ ꯃꯁꯥꯗꯨ ꯇꯞꯅ ꯁꯣꯟꯖꯔꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯉꯥꯜ ꯍꯣꯁꯄꯤꯇꯥꯜꯗ ꯊꯨꯡꯂꯗꯨꯅ ꯀꯥꯎꯟꯇꯔ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯐꯠ ꯆꯦꯟꯁꯤꯜꯂꯛꯂꯒ ꯄꯦꯁꯦꯟꯒꯤ ꯗꯇꯥꯗꯨ ꯍꯪꯂꯤ꯫ ꯃꯉꯥꯜ ꯁꯦꯀꯦꯟ ꯐ꯭ꯂꯣꯔ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯃꯉꯥꯜ ꯂꯩꯁꯅꯥꯕꯨ ꯕꯦꯗꯇ ꯍꯤꯞꯂꯒ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯁꯤꯜꯂꯒ ꯄꯨꯊꯣꯔꯛꯂꯤꯕꯗꯨ꯫ ꯃꯉꯥꯜ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯗꯨ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯃꯅꯤꯡ ꯍꯟꯅ ꯊꯥꯡꯂꯒ ꯁꯦꯀꯦꯟ ꯈꯔ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯂꯩ꯫ ꯄꯟꯊꯗꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯐꯝꯗꯨꯗꯁꯨ ꯃꯦꯝꯆꯥ, ꯂꯣꯏꯗꯥꯡ ꯑꯃꯗꯤ ꯂꯣꯀꯦꯟꯁꯨ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯉꯥꯜ ꯀꯞꯂꯒ ꯐꯤꯗꯨꯕꯨ ꯇꯞꯅ ꯍꯥꯏꯗꯣꯛꯂꯒ ꯊꯋꯥꯏ, ꯀꯩꯅꯣ? ꯀꯩꯅꯣ? ꯅꯪꯅ ꯉꯁꯤ ꯗꯗꯥꯗ ꯎꯠꯂꯤꯕ ꯁꯛꯇꯝ ꯑꯁꯤꯕꯣ? ꯉꯁꯥꯏ ꯅꯪꯅ ꯗꯗꯥꯗ ꯉꯟꯅ ꯍꯜꯂꯛꯑꯣ ꯍꯥꯏꯔꯝꯗꯥꯏ, ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯁꯤꯗꯅ ꯅꯪꯅ ꯗꯗꯥꯗ ꯎꯠꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯦ, ꯁꯛꯇꯝꯁꯦ ꯎꯅꯕ꯭ꯔꯥ? ꯅꯪꯅ ꯗꯗꯥꯗ ꯍꯥꯏꯈꯤꯕꯗꯣ? ꯂꯣꯏꯗꯥꯡ ꯀꯞꯂꯒ ꯏꯕꯨꯡꯉꯣ, ꯁꯦ ꯀꯞꯄꯨꯔꯅꯨ꯫ ꯏꯃꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯧꯁꯦ ꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯋꯥꯔꯧꯔ ꯃꯥꯜꯂꯦ, ꯆꯠꯈ꯭ꯔꯦ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯑꯩꯈꯣꯏꯅ ꯀꯧꯕ ꯇꯥꯔꯔꯣꯏꯅꯦ꯫ ꯁꯦ ꯇꯣꯛꯑꯣ, ꯏꯃꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯏꯆꯥꯒꯤ ꯃꯇꯧꯁꯦ꯫ ꯃꯦꯝꯆꯥꯁꯨ ꯀꯞꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯏꯆꯥ ꯅꯨꯄꯤꯗꯣ ꯉꯔꯥꯡ ꯈꯛꯇ ꯃꯃꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯦ꯫ ꯑꯩꯅ ꯍꯪꯕꯗꯁꯨ ꯃꯥꯅ ꯅꯣꯛꯅ ꯅꯣꯛꯅ, ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ, ꯑꯩꯒꯤꯗꯃꯛ ꯀꯩꯁꯨ ꯋꯥꯕꯤꯒꯅꯨ, ꯃꯌꯥꯝꯅ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯦ, ꯅꯨꯡꯉꯥꯏꯅ ꯊꯝꯃꯤ꯫ ꯃꯦꯝꯆꯥ ꯋꯥꯒ ꯃꯄꯨꯡ ꯐꯥꯈꯤꯗ꯭ꯔꯦ, ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ꯫ ꯂꯣꯀꯦꯟꯁꯨ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫
ꯃꯁꯥꯗꯨ ꯅꯥꯀꯟꯗ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯃꯕꯨꯛꯅꯤꯡꯗꯣ ꯈꯥꯡꯖꯔꯤ꯫ ꯃꯉꯥꯜ ꯀꯞꯂꯝꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥꯗꯤ ꯀꯗꯥꯏ? ꯅꯔꯁ ꯅꯨꯄꯤ ꯑꯅꯤꯅ ꯑꯉꯥꯡ ꯑꯃꯃꯝ ꯄꯝꯂꯒ ꯃꯉꯥꯜꯗ ꯁꯤꯟꯅꯔꯤ꯫ ꯃꯉꯥꯜ ꯀꯞꯂꯒ ꯃꯆꯥ ꯑꯅꯤꯗꯨꯗ ꯅꯨꯡꯁꯤꯅ ꯇꯞꯅ ꯄꯝꯈꯠꯄꯤꯗꯨꯅ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯀꯣꯜꯂꯤ꯫ ꯃꯆꯥ ꯊꯣꯏꯕ, ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞꯁꯤꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯃꯍꯨꯠ ꯁꯤꯜꯂꯝꯃꯒ ꯏꯐꯝꯗꯒꯤ ꯃꯍꯥꯛꯄꯨꯗꯤ ꯂꯥꯞꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯑꯩꯒꯤ ꯑꯁꯥ, ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯑꯔꯦꯝꯕꯅꯦ꯫ ꯑꯩꯅ ꯀꯅꯥꯒꯤ ꯑꯁꯥꯗ, ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯂꯩꯁꯅꯥ, ꯍꯥꯏꯌꯨ, ꯅꯪꯅ ꯗꯗꯥꯗ ꯆꯠꯂꯝꯂꯤꯕ ꯄꯥꯎꯈꯣꯡꯁꯤꯕꯨ ꯀꯔꯤ ꯄꯥꯎꯈꯣꯡꯅꯣ? ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯐꯨꯝꯕꯪꯅꯔꯦ꯫ ꯃꯉꯥꯜ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯉꯥꯜ ꯃꯥꯒꯤ ꯀꯥꯗꯨ ꯇꯞꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯇꯞꯅ ꯆꯪꯂꯛꯂꯤ ꯃꯥꯒꯤ ꯀꯥꯗ꯫ ꯄꯟꯊꯗꯦ ꯃꯉꯥꯜ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯁꯛꯇꯝꯕꯨ ꯎꯔꯒ ꯍꯥꯏꯐꯦꯠ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯈꯪꯍꯧꯗꯦ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯉꯥꯜꯒꯤ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯄꯤꯔꯥꯡꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯈꯪꯍꯧꯗ ꯍꯧꯅꯔꯨꯕ ꯇꯧꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯃꯉꯥꯜ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯇꯞꯅ ꯐꯝꯊꯔꯒ ꯅꯣꯛꯃꯤ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯤꯕ ꯃꯆꯥ ꯑꯅꯤꯕꯨ ꯎꯔꯒ ꯍꯧꯈ꯭ꯔꯕ ꯃꯃꯥꯡꯒꯤ ꯂꯩꯁꯅꯥꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯩꯁꯅꯥ ꯅꯣꯛꯂꯒ, ꯗꯗꯥ, ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯁꯤꯅ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯂꯥꯛꯂꯕ ꯃꯇꯝꯗ ꯀꯔꯤ ꯀꯧꯅꯤ? ꯃꯉꯥꯜꯅ, ꯑꯩꯗꯤꯅꯦ, ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯃꯤꯇꯣꯞꯀꯤ ꯃꯤꯡ ꯋꯥꯏꯔꯒ ꯀꯧꯕꯗꯨꯗꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ꯫ ꯍꯥꯏꯗꯤ ꯏꯂꯤꯖꯥꯕꯦꯠ, ꯖꯦꯝꯁꯀ ꯀꯧꯕꯗꯣ꯫ ꯂꯩꯁꯅꯥ ꯅꯣꯛꯂꯒ, ꯑꯗꯨꯗꯤ ꯀꯩ ꯀꯧꯗꯣꯏꯕ? ꯍꯥꯏꯗꯤ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯃꯅꯤ ꯃꯇꯨꯝ ꯆꯤꯡꯂꯦꯝꯕ ꯀꯧꯕꯗꯣ, ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯆꯅꯨ, ꯊꯣꯏꯕꯤꯒ ꯀꯧꯕꯗꯣ ꯄꯥꯝꯗ꯭ꯔꯣ ꯅꯪꯕꯣ? ꯂꯩꯁꯅꯥ ꯅꯣꯛꯂꯒ, ꯑꯁ ꯗꯗꯥꯁꯤꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯆꯥꯁꯤꯁꯨ ꯃꯉꯥꯜ ꯍꯥꯏꯅ ꯊꯣꯜꯂꯁꯤꯔꯣ? ꯌꯥꯔꯦ, ꯄꯛꯇꯦ ꯗꯗꯥ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯣꯅꯦ, ꯗꯗꯥ ꯇꯥꯔꯒꯦ꯫ ꯗꯗꯥ, ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯃꯤꯡꯗ ꯍꯤꯗꯥꯟꯅꯕ ꯀꯩꯁꯨ ꯄꯥꯝꯖꯗꯦꯅ꯫ ꯁꯨꯝꯅꯇꯪꯒꯤ ꯍꯌꯦꯡ ꯏꯆꯥꯗꯨꯒ ꯃꯃꯤꯡꯗꯨꯒ ꯆꯥꯅꯕ ꯑꯃ ꯊꯣꯜꯂꯒ ꯂꯣꯏꯔꯦ꯫ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯖꯗꯦ ꯉꯁꯤꯒꯤ ꯆꯠꯅꯔꯤꯕ ꯃꯌꯥꯝꯁꯤ ꯗꯗꯥ꯫ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯣꯕ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯩꯕꯗꯣ? ꯑꯗꯨꯕꯨꯔꯣ, ꯃꯆꯥꯊꯣꯏ, ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯂꯣꯏꯗꯥꯡꯅ ꯍꯥꯏꯔꯛꯄꯅꯤ ꯃꯆꯥꯅꯨꯄꯥ ꯃꯉꯥꯜꯗ꯫ ꯃꯉꯥꯜ ꯃꯈꯥ ꯇꯥꯅ ꯅꯣꯛꯂꯒ, ꯏꯃꯥ, ꯂꯩꯁꯅꯥꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯒꯤ ꯀꯩ ꯃꯤꯡ ꯀꯧꯅꯤ ꯍꯥꯏꯕꯗꯣ ꯈꯟꯅꯔꯝꯃꯤꯅꯦ ꯏꯃꯥ꯫ ꯂꯣꯏꯗꯥꯡ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯀꯞꯂꯒ, ꯏꯕꯨꯡꯉꯣ, ꯏꯃꯧꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯕꯅꯦ꯫ ꯃꯉꯥꯜ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ꯫ ꯍꯥ, ꯀꯔꯤ? ꯑꯩꯒꯤ ꯂꯩꯁꯅꯥꯕꯣ? ꯁꯦ, ꯅꯪ ꯋꯥꯈꯜ ꯇꯥꯎ ꯏꯕꯨꯡꯉꯣ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯂꯩꯗꯣꯏꯁꯤꯕꯣ? ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯏꯃꯧꯅ ꯀꯩꯁꯨ ꯄꯦꯜꯂꯣꯏꯅꯦꯍꯦ꯫ ꯃꯉꯥꯜ ꯃꯁꯥꯗꯨ ꯉꯥꯎꯔꯤ ꯀꯞꯂꯒ, ꯏꯃꯥ, ꯑꯩ ꯇꯁꯦꯡꯅ ꯂꯩꯁꯅꯥꯕꯨ ꯋꯥꯔꯧꯏ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯉꯣꯟꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯀꯥꯡꯊꯣꯛꯂꯝꯗ ꯃꯁꯥꯗ ꯂꯩꯅꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯀꯔꯤꯒꯤ ꯈꯪꯍꯜꯂꯝꯗ꯭ꯔꯦ ꯏꯃꯥ? ꯃꯗꯣ ꯑꯩ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇ꯭ꯔꯣ? ꯃꯉꯥꯜ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯋꯥ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯃꯀꯣꯛꯇꯨ ꯁꯥꯐꯨ ꯀꯟꯅ ꯌꯩꯁꯤꯟꯖꯩ꯫ ꯂꯣꯏꯗꯥꯡꯅ, ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯍꯥꯏꯕ? ꯅꯪꯒꯤꯁꯨ ꯑꯅꯤꯁꯤꯕꯨ ꯑꯃꯠꯇ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ? ꯃꯉꯥꯜ ꯃꯀꯣꯛꯇꯒꯤ ꯏ ꯆꯦꯟꯊꯔꯛꯂꯤ꯫ ꯃꯁꯥꯗꯨ ꯍꯤꯗꯥꯛ ꯊꯛꯂꯛꯄꯒꯤ ꯉꯥꯎꯔꯤ ꯇꯧꯔꯤ꯫ ꯀꯅꯥꯒꯤ ꯏꯆꯥ? ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯃꯒ ꯑꯩꯉꯣꯟꯗꯁꯨ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯠꯇ ꯀꯥꯡꯊꯣꯛꯂꯝꯗ꯭ꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯃꯥꯅ ꯊꯝꯂꯝꯂꯤꯕ ꯑꯉꯥꯡꯗꯨꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯟꯒꯅꯤ? ꯑꯩ ꯅꯨꯡꯁꯤꯗꯦ,
ꯀꯅꯥꯃꯠꯇ ꯅꯨꯡꯁꯤꯗꯦ ꯉꯁꯤꯗꯤ ꯑꯩ ꯑꯉꯥꯎꯕꯅꯦ ꯑꯉꯥꯎꯕ ꯑꯣꯏꯔꯕꯅꯦ ꯉꯁꯤꯗꯤ ꯏꯃꯥ ꯏꯕꯨꯡꯉꯣ ꯏꯃꯧꯗꯨ ꯌꯥꯝ ꯐꯕꯅꯦ ꯃꯥꯅ ꯑꯩꯈꯣꯏꯗ ꯆꯠꯂꯝꯂꯤꯕ ꯄꯥꯎꯈꯣꯡꯗꯨꯒꯤ ꯑꯁꯦꯡꯕ ꯑꯔꯊꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯅꯦ ꯁꯥꯒꯩ ꯑꯁꯤꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯃꯗꯤ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤꯗꯃꯛ ꯈꯜꯂꯒ ꯏꯃꯧꯗꯨꯅ ꯋꯥꯈꯤꯕꯅꯦ ꯁꯦ ꯋꯥꯈꯜ ꯇꯥꯎ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯏꯃꯧꯅ ꯀꯔꯤꯁꯨ ꯄꯦꯜꯂꯣꯏꯅꯦ ꯏꯃꯧꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯇ꯭ꯔꯕꯁꯨ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯏꯃꯧꯒꯤ ꯁꯛꯇꯝꯗꯨꯅ ꯏꯁꯨ ꯑꯅꯤꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯑꯔꯣꯏꯕ ꯆꯈꯩꯗꯨ ꯐꯥꯎꯕꯗꯤ ꯌꯦꯡꯂꯛꯈꯤꯒꯅꯤ ꯏꯃꯧꯗꯤ ꯑꯇꯥꯡꯕꯤꯅꯦ ꯑꯈꯥꯡ ꯀꯟꯕꯤ ꯋꯥꯈꯜ ꯆꯦꯠꯄꯤ ꯅꯪꯅ ꯋꯥꯔꯤꯕ ꯑꯗꯨꯒꯨꯝꯅ ꯃꯃꯥ ꯑꯩꯉꯣꯟꯗꯁꯨ ꯆꯩꯅꯥ ꯐꯥꯎꯔꯤꯅꯦ ꯑꯩꯉꯣꯟꯗꯁꯨ ꯃꯥꯒꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯏꯃꯧꯗꯨꯅ ꯌꯨꯝꯁꯤꯗ ꯇꯧꯔꯝꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯃꯃꯥ ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯊꯃꯣꯏ ꯀꯥꯏꯔꯤꯕꯅꯦ ꯃꯉꯥꯜ ꯀꯞꯂꯒ ꯏꯃꯥ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯉꯥꯟꯕ ꯊꯕꯛ ꯑꯃꯒꯤ ꯃꯄꯥꯟꯗ ꯆꯠꯄ ꯇꯥꯔꯝꯃꯤ ꯃꯃꯥ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯌꯥꯏꯁ꯭ꯀꯨꯜ ꯃꯆꯥꯅꯨꯄꯥꯅ ꯆꯠꯅꯕ ꯇꯧꯔꯤꯕꯗꯨ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯤ ꯏꯕꯨꯡꯉꯣ ꯅꯄꯣꯠ ꯅꯆꯩꯒ ꯁꯨꯔꯕ꯭ꯔꯣ ꯉꯥꯟꯕꯅ ꯍꯣꯏ ꯏꯃꯥ ꯁꯨꯔꯦ ꯑꯗꯣ ꯅꯪ ꯕꯕꯥꯅ ꯑꯦꯌꯥꯔꯄꯣꯔꯠ ꯐꯥꯎ ꯊꯤꯟꯒꯦ ꯍꯥꯏꯔꯤꯅꯦ ꯏꯃꯥ ꯌꯥꯔꯅꯤ ꯀꯩꯒꯤ ꯄꯥꯕꯨꯡꯅ ꯊꯤꯟꯗꯣꯏꯅꯣ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯃꯤ ꯃꯌꯥꯝꯁꯤꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯅꯪꯅ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯇꯧꯔꯛꯏꯕ ꯃꯑꯣꯡꯁꯦ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ ꯍꯣꯏ ꯇꯧꯕꯒꯤꯕꯨꯗꯤ ꯈꯟꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯆꯠꯈꯤꯕ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯑꯁꯨꯝ ꯈꯜꯂꯒ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯍꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯣꯏꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯥꯒꯤ ꯋꯥꯈꯜꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯄꯦꯟꯊꯣꯛꯄ ꯇꯝꯒꯗꯕꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ ꯃꯤꯔꯥꯏꯕꯒꯤ ꯅꯠꯇꯦ ꯏꯆꯥ ꯂꯩꯁꯅꯥꯗꯣ ꯏꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯆꯠꯈꯤꯕ ꯃꯥꯒꯤ ꯃꯔꯝꯗ ꯃꯥꯕꯨ ꯁꯨꯝ ꯅꯤꯡꯁꯤꯡꯂꯒ ꯂꯩꯔꯕꯗꯤ ꯅꯁꯥ ꯁꯣꯛꯀꯅꯤꯅꯦ ꯏꯕꯨꯡꯉꯣ ꯉꯥꯟꯕ ꯃꯄꯤ ꯏꯔꯥꯆꯦꯅ ꯏꯃꯥ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯃꯥꯒꯤꯗꯃꯛꯅꯦ ꯑꯩꯅ ꯍꯤꯡꯂꯤꯕ ꯑꯩꯅ ꯑꯣꯏꯔꯤꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯅꯦ ꯑꯁꯥꯗꯅꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯈꯤꯕ ꯏꯐꯝꯗ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯝꯕ ꯃꯍꯥꯛꯅꯅꯦ ꯏꯃꯥ ꯃꯥꯅ ꯉꯁꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩ ꯀꯅꯥꯒꯤ ꯑꯁꯥꯗ ꯍꯤꯡꯉꯨꯅꯤ ꯏꯃꯥ ꯑꯩꯒꯤ ꯄꯨꯟꯁꯤ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯕꯅꯤ ꯏꯃꯥ ꯑꯩ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯂꯦꯞꯄꯦ ꯏꯃꯥ ꯏꯕꯨꯡꯉꯣ ꯁꯣꯝꯗꯁꯨ ꯊꯧꯕ ꯃꯆꯤ ꯃꯆꯤ ꯎꯪꯗꯨꯅ ꯂꯩ ꯊꯧꯕ ꯑꯣꯐꯤꯁꯀꯤ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯃꯄꯥꯟꯗ ꯃꯍꯧꯁꯥꯒꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯄꯨ ꯃꯁꯥꯗ ꯐꯨꯍꯜꯂꯤ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯛꯏ ꯂꯩꯁꯅꯥ ꯅꯪꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯅꯪꯒꯤ ꯄꯟꯊꯨꯡꯐꯝ ꯅꯪꯒꯤ ꯈꯣꯡꯆꯠꯇꯨꯗ ꯆꯠꯈ꯭ꯔꯦ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯁꯨ ꯏꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯗꯨꯅ ꯌꯦꯡꯖꯔꯒ ꯄꯦꯟꯒꯅꯤ ꯈꯟꯖꯔꯝꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯅꯍꯥꯛꯅ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯇꯁꯦꯡꯅ ꯋꯥꯔꯧꯋꯦ ꯂꯩꯁꯅꯥ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯅꯪ ꯂꯩꯇ꯭ꯔꯕꯗ ꯅꯪ ꯌꯥꯎꯗ꯭ꯔꯕꯗ ꯍꯧꯈꯤꯕ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯅꯪ ꯂꯩ ꯍꯥꯏꯅ ꯈꯟꯖꯒꯦꯀꯣ ꯊꯧꯕ ꯑꯁꯨꯝ ꯇꯧꯅ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯀꯤ ꯄꯤ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯐꯠ ꯐꯠ ꯅꯥꯟꯊꯣꯛꯆꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯉꯥꯜ ꯃꯍꯧꯁꯥꯗꯒꯤ ꯃꯍꯥꯛꯀꯤ ꯁꯥꯖꯠ ꯂꯤꯆꯠ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6:30 ꯇꯥꯔꯛꯄ ꯃꯇꯝꯗꯨ ꯑꯣꯏꯒꯅꯤ ꯃꯁꯥꯗꯨ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯏꯁꯇꯤꯌꯥꯔꯒꯤ ꯋꯥꯜꯗꯨꯗ ꯉꯥ ꯉꯥꯗꯨꯅ ꯀꯥꯈꯠꯂꯛꯏ ꯃꯥꯒꯤ ꯀꯥ ꯇꯞꯅ ꯊꯣꯡꯗꯨ ꯑꯃꯨꯛ ꯐꯠ ꯍꯥꯡꯗꯣꯛꯂꯒ ꯀꯥꯗ ꯆꯪꯂꯛꯏ ꯀꯥꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯉꯥꯜ ꯃꯁꯥꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯂꯩꯁꯅꯥꯒꯤ ꯃꯍꯧꯁꯥꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯗꯗꯥ ꯑꯩꯁꯤ ꯅꯨꯡꯁꯤꯕ꯭ꯔꯗ ꯃꯉꯥꯜ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯃꯥꯏꯊꯣꯡꯗꯨ ꯅꯣꯛꯆꯩ ꯋꯥꯗꯤ ꯉꯥꯡꯗꯦ ꯈꯪꯍꯧꯗꯦ ꯊꯪꯅꯕ ꯃꯤꯠꯀꯨꯞꯇ ꯂꯩꯁꯅꯥꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ
Mangalgi mapira sintarakli. Mangal tapna. Nungsiba, nangbu nungsiba. Nungsi, nangbu nungsibagidamaktadi ay karisu pamude. Dadagi wahay. Dadagi nokmi basaktamdo uraga. Ay napenjarine. Dadana tasengna ay bunungsiba taragadi. Dadagi mahawsagi punsida amuk halao. Maduna ay giapenba oijage dada. Mangal sauna. Kari, nanggi apenba. Nate, nangdi minungsi khangdabine. Pikliba ichani sibo hundoklamnaga. Nangna karigi naitom chali. Hayo, nangna karigi ifamda minamlamle. Nanggi aronba wahay singdura. Ngasidi lamuknare. Ay lamuknare. Nangdi icha nungsiba khangdabine. Ay nungsiba nate nangdi. Laisna mapira chena. Dada, kaigi dadana adumna pukning sontharibano. Aina dadagi naktagi lapna chatkrabasu. Aigi hakchangna utki mapay onkrabasu. Aidi matam khudingmakta dadabu senariye. Yare, makha tarano. Nang tasengna warawe. Nanggi wahayda ay ingadaba nate. Nanggi toksinaba wahayda ay na ingadaba nate. Mangal makata na kaplaga. Nang nasagay sigidama, imung sigidama, minung siyang lamlaban na draw. Ay giwa so, amat tatada na, ay ngonda so, wahi macet ama faw mahayramda. Nanggi aron bawa ka, nanggi aron batamoy. Yare, ay nga sidi, kanama tagiwa tararoy. Ay nung sidabagi, nang, ay ginagtagi. Lap na satkraman na draw. Salo, mangdraw. Amo ka na ulano. Ay muhalano. Ay kang bulong dray. Salo. Second pade, laisnagi sa tamadu, tapna, mamisamiyoy na, mangkirami. Mangal masadu, fating thorak pada, laisna layramdre. Mangal, kadugiwal da tetliba, laisnagi frame chaliba, photo adubu yenglaga. Makutna, laisnagi maitongda, tapna nanjay. Thawai, ngasidi gihantare. Pumnamak khange, nanggi asengba wakal. Ngasidi dada, mayek sengna khanglene. Nanggi aronba thamoyduna, chalamliba. Asengba pawkhom, minungsi thawja. Asengba nungsiba, thajaba. Nanggi asengba magul, masa. Ngasidi, dadana mayek sengna khangle. Mapok khudinda. Nang tabu aigi oijage college na. Matang asida aron bathamoy hairiba wari asi loisinjare. Tabiriba singbu thagat pafong dokjare. Mathang amo anaubu wari ama uduna lakjage ngaibiramo.